ngasi numit asida thokiba thodo wathoksing puwarida ngasi kumja lising ani taraga ni thoigi ngasi gi numisida tara suba Manipur Legislative Assembly gi mihut humpu khananabagi damakta pangthokpa mikhalda singi constituency khara natana tapaki constituency punamakta ingna vote thadhanaki kumja lising ani taraga ni thoigi ngasi gi numisida NSN IM gi kedar singna nifuga mathoi suba Chandel Assembly constituency na konba polling station number nifuga mathoi nifuda nongmai kapsinduna attack torukpada presiding officer ama polling person mari CRPF ke person ama amasung voter nupi ama yauna misamani siki amadi CRPF na handuna kapada IM gi kedar ama siki kumja lising ani tara ni thoigi ngasi gi numisida pangthokpa tara suba assembly mikhalda tampakta irang thokidrabasu singi district singda leiba ayamba polling station singda electronic voting machine lakpa thugaiba workers sing kinep tawba amasung vote hadaba lakpa mioi singbu kian khangan bagi thodok kayamarum thoki kumja lising mag samapan marfuga mangagi January kunga nipanda Ethiopia gi saktang bada tengbang na baphan khonggat na bagi damak super group US for Africa na we are the world haiba isai asigi record nangki kumja lising ani taraga nithoida Chhattisgarh da pangthokba board of control for cricket in India BCCI under 16 associate amasung affiliate members cricket tournament lising ani taramathoi tarani thoigi ngasigi numisida sanakiba match ta Manipur na Nagaland bu wicket mapanda maithiba piki